Online Manipur YouTube channel na swing bir ba mem pum nong pu am kan na taram nok seri han madem na maruoiba paw am update tham jage Tatmadogi fighter jet am Thailand ga Lonnaba Myanmargi Ngamkheida KAPTHAKHRE Myanmar da thokliba lan manung asida Tatmadogi fighter jet am Kareni Nationalities Defense Force KNDF na KAPTHAKHRE hairi agency ki paw na hai Myanmar ki military Tatmadogi fighter jet adu Israel group Kareni Nationalities Defense Force khutok na dekap thakibani kumja 2021 da military junta lenga pai kibagi asoba sing neba kaya lep tene hengalaki fighter jet adu Eastern Myanmar gi kaya state ki Thailand ga taina bangam khoi gi sarukta kai khibani junta gi spokesperson Jomin Tun na hai state na saraibe jet adu technical problem amana kai khibani jet adu gi pilot chu khudong thiba yaudana military kangbu ga paw phaunarga leire thodok asi Myanmar gi military sing na junta bu yadaba rebellion sing ga kan mong da khut thoknar ko degi thokpani military lenga asi president chu hokhiba sayol da Myanmar asi Israel si gi matang da ningthina thabuk toba amasung laksin bangam deba degi leiba kaiba yabagi phibam da lei haina phongdokrabani China gi north east thangba saruka tainariba Myanmar gi san state thokliba lan asina maram oiduna mioi lising yankhai gi mathakta lanjena duna leiri China gi maikai degi sunakal animakta marang ta khudong thiba thokan bagi thabuk sing lep tabo wafam phongdorak pasu leiri insurgent gi alliance phongdorak pagi matung inna makhoina army post tara hena losile sagang region amasung san state gi maning thangba sarukta su hatna sunabagi thodok sing thokli Thai gi foreign ministry na phongdorak pagi matung inna mafam adu da leiba Thai macha chani hena athok matam da khudong thiba thokan danaba lauthoknaba thawrang tawri hairi duga mathang update asna miyam ga khanarga makha tab khongchung lepkani Cotu Committee on Tribe and Unity Cotu na tongan ba demand sing tandona hokiba November 13 gi ayuk pung 3 taba matam dagi November 13 gi ayuk pung 3 taba matam phawo kaukiba kangpokbi district pumbagi total shutdown hayeng luisilagani makha tab khongchung gi tamakta miyam gi mifam pangthoklaga lepkani hairi total shutdown asigi ngasi nini chanba numita su kangpokbi district pum namakta leiba dukan sing lalon iti ki mafam sing mahiloy sing amasung national highway ani da gari sing sathok sasin lepki kangpokbi district ki manung da leiriba kuki zomiam na national highway 2 da thoktuna law amasung order laksin bagi thabuk tamaitai amasung kuki jo singi marakta asan mirai naiba asi to khanduna manaba mityang ne yenghanaba demand tawduna lakpani ngasi nini chanba numita kangpokbi district headquarters amasung Ngamkheida miyamna national highway da thoktuna lambi thinki total shutdown pangthoklingai gi manung da pamda thodok thokpagi wafam leite Cotu gi general secretary Lanmilun Singsitna total shutdown manung da volunteers sing amsung miyamna pung phana saugat piba asigi damakta thagat phungdoraki kuki zone hani laingak na logi wangma da phajinduna thamkhiba yauna tongan ba thodok kya gi mayokta Cotu na total shutdown asi pangthokpani karigumba laingak na miyam gi maram saba dimana asi thabuk to onthoktrabadi Cotu na makha tab khongjang gi damakta miyam ga loina na punna sanction ga da khongjang adu lapthokani haiki maram asni miyam na sumba phangna ba mikuk na hum singna leibiyo haina appeal tawki kuki zo miyam na democracy amsung miyam gi kholabu thajaba thammi haiki aduga mathangi updates na Manipur da law uba yadaba mafam sing khangdokna ba aerial survey sathakre Manipur da thoklaba irang asiga marilena lamdam asi tangdu leitaba hanjinna ba Indian army na paikhatpa confidence building measures CBM gi thawrang ama oina Manipur da law uba yadaba mafam sing khangdokna ba drone survey sathakre aduga mathangi update asina tha taruk helaglaba irang na Manipur da sanmilon da chawna saithing pire ningol chako ba pot sit na dre dukan pham leba sing hakam challaga leinare Manipur da COVID laisat na maram oiraga sanmilon da asoba saithing nangkraba matung da hokiba me ahan ba sayul dagi sathargle irang asina amukka su state asigi sanmilon da chawna saithing pire ningon chako ba mamang da khoirambal kaithen mi hangle ningol chako ba khoirambal kaithen da mi itak tak pa se handagi sahi asina han bani haina khoirambal kaithen da dukan phamba sunin ko ba dukandar amana phungdorakli pauche asina sathagi ba survey am da ningol chako ba mamang da khoirambal kaithen da dukan chawna phamli miyoi sing sahi kudingi oina yonna ba potlam sing asi order tawraga paiduna thamlaba matung da yonari bani adu bu handaki sahi asiri dukan da yongadaba polam sing order tawba kibadagi tawnaram daba thengnaki sahi kudingi oina de ningol chakoba numit yawgadaba numit tara ni romdagi mamangdagi khoirambal kaithen asimi na chikna chainaba ngamnaram daba adu handaki sahi asidadi khuntak lan sibaga manaba fem da leramba thengnaki khoirambal kaithen da blanket nupi gi sal bed cover kambal masana singba mapung oina yonba dukan tawba sunin koba miyoi amana hai ningon chakoba mamang da khoirambal kaithen da mi hangba uba asi handak na han bani sahi khudingi yengna bada handaki sahi asi da pot yonba gi sang adu sada 70 dagi 80 fawa handare miyam pot laiba lakna dre pot yonba nungai raktaba asi me ahan ba sayul da thoki ba irang adugi matung dagi ni haiki kaithel asi da
कोलिक योनबगी दुकान फंबम मियोय खरना पाउचे असिदा हाई सही खुदिंगी ओइना निंगोल चकोबो ममांगदा मियाम कोलिक असि पुलप पुलप लेरंबा अदु हंदके सही असिदि कनामत लैबा लांगनद्रे पोट योनबदा यामना वारे हाना योनरंबा चांग अदुगी सरुक मरी थोकपगी अम्मगी चांग फावबा योनबा ngamdre पाउना कैथेल प्रेशर कुकर राइस कुकर जम्बो बॉक्स न सिंगबा योनबगी अचोबा दुकान अमगी मपु ओइरिबा के शांति कुमार कोबल मियोय अमना पाउचे असिदा हाई सही खुदिंगी येंगनबदा हंदके सही असिमुक पोट योनबा वाबा अमुक्ता थेंगनखिद्रे ममांगी सही सिंगदा निंगोल चकोबा ममांग था मखाय अमरोम वालिंगैदगी नोंगमदा लुपा लिसिंग हुमफु हुमद्रागी पोट योनबा ngamlamba adu ngasi maki posit asi supnatagi lupa लिसिंग तारागनी थुई खक योली हौखिबा मी हुमदगी इरांग थोक्रबा मतुंगदगी ngasi फावबदा पोट योनबा अवाबा कया मायोकनरी हाइना फोंदोक इंडिया की अहानबो ओइना मणिपुर दा ट्रांसजेंडर चिल्ड्रन होम चलाइरे खुनाइसी की थौदांग लौहनबदा मतेंग ओइरगनी निर्बना फाउंडेशन इंडिया की ओइबा ट्रांसजेंडर सिंगी हाइबदि नुपा मानबी अमसुंग नुपी मानबी सिंगी ओइबा चिल्ड्रन होम अमा फावबो मतम कुइना लैतना लाखि अदुबु इंडिया की अहानबो ओइना मणिपुर दा ट्रांसजेंडर सिंगी चिल्ड्रन होम अनि चलाइदुना अंगांग कया लेहनबा हौरे मणिपुरी लेंगा के सोशल वेलफेयर डिपार्टमेंट की मतेंग लोइना स्टेट असिदा ट्रांसजेंडर सिंगी चिल्ड्रन होम सिंग असि चलाइबा होबनी नुपा मानबी सिंगी ओइना निर्बना फाउंडेशन की मखादा ट्रांसप्राइड चिल्ड्रन होम हाइना घरी मका लेकाइदा चलाइदुना अंगांग सिंग लेनरे नुपी मानबी सिंगी ओइना मिरेस फाउंडेशन की मखादा ओरा चिल्ड्रन होम हाइना पाछोई पार्ट 1 दा चलाइदुना अंगांग लेहनबा हौरे हिरम इसिगा मरी लेना घरी मका लेकाइदा लेरिबा ट्रांसप्राइड चिल्ड्रन होम असिबु चलाइबगी थौदांग लौरिबा निर्बना फाउंडेशन की सेक्रेटरी शोभना सोराखैबमना पाउसे असिदा हाई नुपी मानबिसिंग ओइबा चिल्ड्रन होम अम स्टेट लेंगा के सोशल वेलफेयर डिपार्टमेंट की मखादा हांगदोकपा असि यामना फबु खोंथांग अमनी होम असिदा पुन्ना अंगांग 38 लेरी होम असिदा लेरिबा अंगांग 38 असि मही मसिंग लोइना तमहल्ली मखोइसिंग असि सही 39 दगी हौदुना सही 19 फाउगी मनुंगदा लेबा अंगांग सिंग ngakdani होम असिदा सही से एप्रिल अमदा संगाखिबनी होम द लेरिबा अंगांग सिंग लाइरिक तमहनबगी मथक्ता मतम की ओइना वोकेशनल काउंसलिंग साइको सोशल न सिंगबा काउंसलिंग अमसुंग ट्रेनिंग सिंग पीबगी थबक चथै अंगांग सिंग असि घरी द लेबा अपर प्राइमरी स्कूल अमसुंग मालोम मेगा हाई स्कूल द महितमली घरी द लेबा अपर प्राइमरी स्कूल असिगी हेड मिस्ट्रेस न नुपी मानबी महिरोइ सिंग असि यामना लुमना लवी मखोइना स्कूल लाको मतम द वखल द नुंगाइतब थोखनदनब अमसुंग हेना नुंगाइ न लेहनब थौरांग कया पैखत पीबा थेंगनै मसिसु होम की मैकैदगी थकत फोंदोगी ट्रांसजेंडर सिंग असि मियामना ब्यूटी पार्लर पोलोइ सेपन सिंग बथबुक खक्तम ओइना खुनाइ असिदा उनरी वीडियो सिंग बिबगी दमक तमय पुमनांग पोमक हनथचरी